Online Manipur YouTube channel sebing bir mayam pumnam po amukan nataram noksari ahan badam na maroi papaw ama utchake aina hujik uchariba mami asi Thoksom Kiran Habildar of Thawal District Commando gi aroiba mathomangam pangthokpagi thoramni. Kiran was killed by suspected Kuki militants on Sunday at Laiching Village, Kaksing District. Aduga mathangi update asna Manipur gi irang delai khidraba sing lengang no lopan lak tara tara pina bawarep lokre. Union Home Minister Amit Shah ngarang numdang pung 8 minute kun rom setpa matamda Imphal Airport ta thunglabaga loinana Chief Minister N Biren MOS Home Nityayan Rai BJP gi National Spokesperson Sambit Patra madi Cabinet Minister Singh TS Biswajit Y Khemchan Gomit Das Konthaujam TS Basanta Kumar BJP Manipur gi President A Sarda Manipur lenga ki Chief Secretary Binit Joshi amadi Security Advisor Kuldip Singh na Union Home Minister bu taram okre. Home Minister Amit Shah na state asida thunglabaga CM Secretary ta satuna Chief Minister N Biren yauna MOS Home Council of Ministers Singh BJP National Spokesperson Sambit Patra India langa ki Secretary Home Ajoy Kumar Wala Director of Intelligence Bureau DIB Tapan Kumar Deko Manipur langa ki Chief Secretary amadi Security Advisor ga loinana mifam ama pangthok tuna kupna khanna nainakhi. Chief Minister gi Secretary ta sak takiba mifam aduda ngarang numdang pung 8 minute nifu dagi pung 10 minute nifu ga manga phawasa thakiba ga loinana warep kharsu lauki warep sing adudi state asida thuba matamda mahusa gi punsida hanjilana ba amadi ing tappa purakpa state asigi law and order gi fibam phagat hanna ba mathau ta ba thabuk sing paikhatpa amadi miyam gi marakta thajana ba laina ba hona ba relief measures sing laukhatpa amadi state asigi miyam da petrol LPG gas sing amadi khalsuna pina ba haina warep launakhi. Aduga mathangi update asina numit nini gi manung da economic blockade loisengani haina Amit Shah na thajaba pirakle imasing luraba tanpham asida CM pham thadoka daba matamna te asetpa phirep amagi makhada MLA Minister CSO amadi miyam punna satmina duna hona minnaba changi imasing Manipur gi apun bagi saktam kai gadaba leite miyam na mi paibi ganu haina numit humni gi khungsat ki damakte Imphal da ngarang thunglakiba Union Home Minister Amit Shah na thajaba pirakle haina apun ba imalup taragi maikai dagi miyam da thamlakli ngasi ras Bhavan the Union Home Minister Amit Shah Manipur gi Governor Anusuya Uike amadi Imalup Taragi Mihut Singha hojik thoklibi irang asigi matangda phibam pangthokhi. Mifam aduda saruk yakiba khoiramban nupi kaithan sinpham amadi saktam kanbalup ki President KS Shanti na hai Manipuri ani thokpagi wafam leite numit tarani leibaga amuka hanna state asida lakhigani haina Amit Shah na thajab pirakle hairi. Kangrup ani gi marakta thokliba khuthoknabagi thodok singda leikhidrab miyoy singi imung manung da lupa lakh tara amadi chanaba thabu pibaga loina numit nini fawbagi manung da National Highway singda sathariba economic blockade asolution gani haina phongdorakhi. Magna makhata na hai mifam aduda saruk yakiba ima singi maikai dagi Manipur da NRC chanhanba kuki lalholup singi lainariba sulau thokpa population commission lingnaba taksin baga loina na paramilitary force na sathariba achan mirai naiba thawong singi matang the Union Home Minister na yaningda ba wakat lankhat ki masigi paukhum oina Amit Shah na tampaki CSO sing unaba matung kangpokpi amadi Churachandpur district ki CSO sing unaduna wari saraga waroisin prangna ba honagini haina thamlakhi hairi. Home Minister na numit tarani matam pirakle haiduna tuminna laithokpadi yaroi kuki khulai paiba sing na micham miyam da ki akhang pirakliba makhai miyam na loina na khungjang kaya sangsin ki gani hauzik oiriba state asigi luraba tanpham asida Chief Minister pham thadokadaba matamna te CM na chetpa phirep amagi makhada MLA Minister CSO amadi miyam punna chatminna duna thengnaminna ba changi haina phungdorakhi. Ngasigi mifam aduda saruk yakiba punba Manipuri kanba imalup ki President Laurembam nganbin hai tha sigi sechat ahum dagi thorkleba irang asi mitai singna ST talakpadagi irang natte ST demand tawba haiba sidi miyam gi hakni haina phungdokhi mahakna hai ST talakpagi mingde Myanmar gi naron sangsilak pasin kuki sing state asigi suda leibu kuki khulai paiba single lautunur ga chathrakpa lani Myanmar da military junta na takthorok padagi maithi redun state asida laklaga to khaiba lenga ama semna honarak pa leibak thibani khongtang asi leibak asigi oina maithi bani haina lobbai narco terrorism da yumpham orga chathrakleba lan asi tingnana ba state amadi center lenga no honagadabani haibu wafam Union Home Minister thamki haina mangpam aduga mathangi update as territorial integrity ka hello haina thajaba piram le sugi matang da karimata palamdre kokomi Manipur da haukiba me ahum dagi kanglup ki irang na maram oiraga tangdu leitadana leirekhiba pham sing ingchin na bangrang Imphal da thunglakiba Union Home Minister Amit Shah na ngasi Manipur gi tongan ba civil society organization singa unakre Home Minister CSO singa unakiba adu da kokomi gi mihut taruk na sabat tim ama su saruk yaki Home Minister gu unaba adu da kokomi gi maikai dagi tongan bo wafam kaya yawa memorandum ama pisan kre unakiba amagi matang da ngasi nungthin da pangthokiba pawgi pham ama da kokomi gi coordinator Somarendra Thoksom na haiki Home Minister Amit Shah ga
CM Secretariat उनखिबा अदुदा कोकोमीगी माइकैदगी मणिपुरगी इंटीग्रिटी अमदी एडमिनिस्ट्रेटिव इंटीग्रिटी कायहनदबा वाफम कया थमखि मदुदा यूनियन होम मिनिस्टरगी माइकैदगी मणिपुरदगी इंटीग्रिटी अकाइबा अमते लैरोय हाइबगी थाजब पिरमखि कुकी MLA तराना सेपरेट एडमिनिस्ट्रेशन तालिबा असिसु करिगुंबा मखल अमतना दा खन्नबा नैनबा मथौ तादे मरम असिना मियामना सिंगरिङै ओइदे मसिदा मियामना पुकनिंगदा नुंगनांगबा अमदी नुंगाइतब फोबिगनु हाइबा वाफम थमलखि तोंगान तोंगानबा CSO सिंगी माइकैदगी कुकी UG ग्रुप सिंगा चटनरिबा सु असि हंदोकपियो हाइना तक्सिलबा सु हंदोकपगी मतंगददी वाफम अमता पलमखिदे असम राइफल सिंग लौथोकपियो हाइना तक्सिनबा मतमदा यूनियन होम मिनिस्टरना मणिपुरदा हौजिक लैरिबा इरांग असि लाक्सिननबा थाजिलकलिबा पैरामिलिटरी फोर्सिंग यावना सेंट्रल फोर्सिंग दा थाजबा थंबियो असम राइफल सु अदुमुक थाजबा थंबियो हाइना वाफम सिंग थमलमखि हाइना महांग मखाताना फोंदोखि अमरोमदा अमित शाह CSO सिंग उनबा अदुदा STDCM अमुकोक वर्ल्ड मितै काउंसिल MMWO FACS Peace and Restoration Forum amadi mahiroi lup taruk ki mihut sing saruk yaki amurumda manipur gi hausi koiri patang du laitadabe fiam asi waroi ama athubada purokna state asigi apun bagi saktam amasung nakhai kahendana bagi wafam sing taksin duna demand mari yawo memorandum amma home minister Amit Shah da all Manipur Muslim Organization coordinating committee gi maikai degi pisilam le hairi hapta ada lebe committee asigi office ta pangtho ki paw inform amma da committee asina pangal singi CSO sing amata oina puntuna kupna khannara ba matungda tangdu laitaba Manipur amma oina bagi damak committee pangal singi mahut sinduna MMOCOC na Amit Shah ga haktengnana unabada bisin khibani haina phungdukhi aduga mathangi update asna MLA Ragumani gi yumda thukiba leibak thiba thodok adugi matangda MLA na sengdurakli haukiba megi sesat kungani panda uripo kendra gi MLA khoirakpam Ragumani gi yumda thukiba leibak thiba thodok adugi matangda MLA Ragumani na Manipur gi miyam na sengdurakli uripo kendra gi MLA khoirakpam Ragumani na thadorakpa waron amana hai handaki luraba leibaki isu asida thawai haksang yauna leibaki damakta phaba maikai romda purakna bakan hona duna lagli uripo kendra gi club amadi nupi lup sing gi member sing lakpi duna hojik leibak asina mayok nariba achauba wathok sing asi khanna duna lagli amadi memorandum kaya su pisin birami adubu haukiba megi saisat kungani panda thokaning deba thodok asida ingna tapna amadi memorandum khana naba tanja phangjingaida amukta ta ukhidreba mongda nung kaya थाजिल्लकपा नौरी मरु कया पाइसिल्लकपा गेट नमखाइरकपा मै थानबा होनरकपना सिंगबा अमसुंग इमुंग तमना सेंसिल्लक्तुना यैखाइ थिंगाइबा तौरकपा कयाना मरम ओइरगा अइगी इमुंग मनुंगी पुंसीदा सिंगनरकपा फिबम यौरकपदा अइ अमदे एहाकी नुपी चासिंग कंजनबा सेल्फ डिफेंस तौनबा ब्लैंक फायर तौखि मदुदा थोकनिंगदबा थौदोक असि थोखिबनी मदुदा असोक अपन याउखिबा असि यामना थमोइ सोकना नुंगाइजदे अथुबदा फागललकनबा ईश्वरगी मफम थौनिजरी हौजिक ओइबा फिल्म सिंग मतंगदा मणिपुरी मियाम ग लोइना उरिपोकी मियाम ग पुन्ना चटमिनगनी थोकनिंगदबा थौदोक अदुगी दमकदा थमोइ सोकना नुंगाइजदे मतुंगदा सिगुंबा थौदोक असि थोक्तनबा ओइसनु वरोल असि थौदोक थोकपा नुमित अदुमक्ता मियामदा थंबा ngamhौदबा अदुगी दमकता MLA ना warau bidana ba apil torokpaga loinana mahak amadi mahak imung manungna lanjennaringayda ngamkhidabani haina MLA na miyamda sengdurakli video sing bibagi damakta mayam pum nangpu amuka hana thakachari anoba update ki damakta nungsibidana channel subscribe to biramu thank you so much